ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯔꯣꯖꯥꯒꯤ ꯑꯍꯤꯡꯁꯤꯡ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯍꯂꯥꯜ ꯇꯧꯔꯦꯕ, ꯖꯥꯏꯖ ꯑꯣꯏꯍꯜꯂꯦꯕ꯫ ꯔꯣꯖꯥ ꯍꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯆꯪꯉꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯍꯂꯥꯜ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ꯫ ꯑꯁꯁꯂꯥꯃꯨ ꯑꯂꯩꯀꯨꯝ ꯋꯔahmatullahi wabarakatuh꯫ ꯉꯁꯤ ꯑꯗꯨꯒꯨꯝꯂꯕ ꯔꯝꯖꯥꯟꯒꯤ ꯃꯇꯥꯡꯗ ꯃꯁꯥꯏꯜ ꯈꯔ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯁꯤ ꯏꯟꯁꯥꯜꯂꯥ꯫ ꯀꯣꯏꯁꯟ ꯇꯣꯏꯅ ꯍꯪꯉꯛꯏ, ꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯏꯊꯧꯗꯤ ꯃꯁꯥꯏꯜ ꯇꯥꯛꯄ ꯑꯗꯨꯒ ꯃꯁꯥꯏꯜ ꯑꯗꯨꯒꯤ ꯐꯠꯋꯥ ꯄꯤꯕ ꯍꯥꯏꯕꯗꯨꯅ ꯃꯨꯐꯇꯤꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯪꯕꯤꯌꯨ꯫ ꯑꯩꯈꯣꯏꯗ ꯃꯁꯥꯏꯜ ꯍꯪꯉꯛꯎ, ꯃꯁꯥꯏꯜꯗꯨ ꯏꯟꯁꯥꯜꯂꯥ ꯈꯪꯉꯛꯎꯕ ꯇꯝꯃꯛꯎꯕ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯕ ꯑꯗꯨꯒꯤꯗꯗꯤ ꯑꯩꯈꯣꯏꯅ ꯇꯥꯛꯄ ꯑꯃꯁꯨꯡ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏ ꯏꯊꯧꯅꯤ, ꯐꯦꯁꯂꯥ ꯇꯥꯕ ꯑꯃꯁꯨꯡ ꯐꯠꯋꯥ ꯄꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯊꯧ ꯅꯠꯇꯦ꯫ ꯑꯗꯣ ꯍꯪꯉꯛꯏꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯀꯣꯏꯁꯟ ꯈꯔꯁꯤꯡ ꯑꯩꯅ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯃꯗꯨ ꯑꯩ ꯃꯌꯥꯝꯗ ꯈꯪꯍꯟꯖꯔꯛꯀꯦ꯫ ꯔꯣꯖꯥ ꯍꯦꯟꯕ ꯃꯇꯝꯗ ꯃꯤꯁꯥꯞ ꯅꯨꯄꯤꯒ ꯀꯔꯝꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯣ, ꯃꯁꯤ ꯏꯀꯥꯏꯕꯒꯤꯗꯤ ꯈꯤꯂꯥꯐꯅꯤ, ꯑꯗꯨꯕꯨ ꯍꯥꯏꯗꯕꯗꯤ ꯌꯥꯗ꯭ꯔꯦ, ꯃꯔꯝꯗꯤ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯔꯝꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯣ ꯑꯦꯟꯗ ꯀꯔꯝꯕ ꯃꯇꯝꯗ ꯂꯩꯃꯤꯟꯅꯕ ꯑꯃꯁꯨꯡ ꯂꯩꯃꯤꯟꯅꯔꯒꯅ ꯀꯔꯤ ꯀꯝ ꯇꯧꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯦꯕ꯫ ꯈꯪꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯒꯩꯔ ꯀꯣꯝꯒꯤ ꯃꯑꯣꯡꯗ ꯑꯩꯒꯤ ꯍꯦꯛꯇ ꯆꯪꯅꯤꯡꯕ ꯃꯇꯝ, ꯑꯩꯅ ꯂꯩꯃꯤꯟꯅꯅꯤꯡꯕ ꯃꯇꯝꯗ ꯂꯩꯃꯤꯟꯅꯕ ꯌꯥꯎꯋꯦꯕ꯫ ꯀꯔꯝꯅ ꯂꯩꯃꯤꯟꯅꯒꯗꯕꯅꯣ ꯍꯥꯏꯕꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯈꯪꯃꯤꯟꯅꯔꯁꯤ꯫ ꯑꯍꯥꯟꯕꯗ ꯗꯦꯈꯣ ꯀꯣꯏꯁꯟ ꯑꯗꯨꯒꯤ ꯑꯍꯥꯟꯕꯗ ꯔꯣꯖꯥꯒꯤ ꯍꯥꯂꯠꯇ ꯅꯨꯄꯤꯗ ꯂꯩꯃꯤꯟꯅꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕ, ꯔꯣꯖꯥ ꯍꯦꯜꯂꯤꯉꯩ ꯔꯣꯖꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯕ ꯌꯥꯗꯤ ꯌꯥꯏ, ꯇꯧꯕꯇꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯐꯝꯗꯤꯟꯅꯔꯒ ꯑꯃꯁꯨꯡ ꯍꯝꯕꯤꯁꯇꯔꯤ ꯇꯧꯕ, ꯖꯤꯃꯥ ꯇꯧꯕ ꯍꯥꯏꯕ꯭ꯔꯥ ꯑꯔꯕꯤꯗ ꯎꯔꯗꯨꯗ ꯍꯥꯏ, ꯃꯗꯨꯗꯨ ꯑꯃꯗꯤ ꯏꯖꯥꯖꯠ ꯅꯠꯇꯦ ꯔꯣꯖꯥꯒꯤ ꯍꯥꯂꯠꯇ꯫ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯒꯤ ꯃꯇꯝꯗ ꯔꯣꯖꯥ ꯑꯁꯤ ꯑꯜꯂꯥꯍꯅ ꯐꯔꯖ ꯇꯧꯔꯛꯑꯦ꯫ ꯇꯧꯔꯛꯑꯕꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯑꯗꯨꯗ ꯔꯝꯖꯥꯟꯁꯤ ꯃꯈꯣꯏꯅ ꯈꯟꯗꯨꯅ ꯐꯔꯖ ꯊꯥꯔꯛꯑꯕꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍꯅ ꯐꯔꯖ ꯑꯣꯏꯍꯜꯂꯦ ꯍꯥꯏꯕꯁꯦ ꯃꯣꯏꯅ ꯈꯜꯂꯝꯃꯦꯕ, ꯑꯣꯏꯁꯨ ꯑꯣꯏꯔꯝꯃꯦꯅ ꯍꯥꯏ ꯎꯂꯃꯥꯁꯤꯡꯅ ꯍꯥꯏꯕꯗ꯫ ꯀꯔꯝꯕ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯑꯦ ꯏꯁꯥꯒꯤ ꯃꯇꯨꯡ, ꯅꯃꯥꯖ ꯃꯒꯔꯤꯕ ꯃꯇꯨꯡꯁꯤ ꯇꯨꯝꯈꯤꯕꯁꯤ, ꯑꯗꯨꯝ ꯁꯤꯗꯒꯤ ꯍꯌꯦꯡ ꯑꯍꯤꯡꯗꯁꯨ ꯍꯧꯒꯠꯇꯕ, ꯑꯗꯨꯒ ꯁꯦꯍꯔꯤꯒꯤꯁꯨ ꯍꯧꯒꯠꯇꯕ, ꯑꯗꯨꯒ ꯑꯗꯨꯝ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯗꯨꯝ ꯔꯣꯖꯥ ꯄꯨꯡ 13-14-15 ꯔꯣꯖꯥ ꯍꯦꯜꯂꯝꯕ ꯍꯥꯏꯇꯥꯔꯦ꯫ ꯃꯇꯝꯗꯨꯒꯤ ꯁꯍꯥꯕꯥꯁꯤꯡ ꯑꯗꯨꯗꯤ ꯏꯃꯥꯟ ꯌꯥꯝꯅ ꯀꯟꯕ ꯑꯃꯁꯨꯡ ꯃꯣꯏꯗꯤ ꯍꯨꯀꯨꯝ ꯈꯨꯗꯤꯡꯃꯛ ꯍꯦꯛꯇ ꯏꯟꯕ ꯉꯝꯕ ꯑꯗꯨꯝꯕ ꯄꯣꯠ ꯑꯃꯅꯦꯕ꯫ ꯃꯇꯝꯗꯨꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯥꯅꯤ ꯑꯣꯏꯔꯤꯕꯅꯦꯕ꯫ ꯃꯇꯝ ꯑꯗꯨꯗ ꯑꯗꯨꯝꯅ ꯊꯣꯛꯑꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯑꯁꯥꯅꯤ ꯑꯣꯏꯒꯅꯤ? ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅꯤ꯫ ꯃꯇꯝꯒꯤ ꯁꯍꯥꯕꯥꯁꯤꯡ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯍꯥꯏꯕ ꯃꯇꯝꯗ ꯑꯍꯤꯡꯒꯤ ꯃꯇꯝꯁꯤ ꯃꯣꯏꯅ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ, ꯃꯥꯗꯤ ꯑꯍꯜꯌꯥ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯝꯗꯦꯕ꯫ ꯑꯗꯨꯁꯨ ꯔꯣꯖꯥꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯣꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄꯁꯤ ꯑꯃ, ꯑꯗꯨꯒꯤ ꯄꯨꯔꯥ ꯔꯝꯖꯥꯟ ꯊꯥꯁꯤ ꯑꯃ ꯃꯥꯒꯤ ꯂꯣꯏꯅꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯂꯩꯔꯝꯗꯦꯕ꯫ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃ ꯁꯍꯥꯕꯥ ꯑꯃ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯁꯤꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯦꯕ꯫ ꯑꯜꯂꯥꯍꯒꯤ ꯅꯕꯤ, ꯑꯩꯗꯤ ꯄꯨꯔꯥ ꯃꯥꯡꯉꯦ, ꯑꯩꯗꯤ ꯄꯨꯔꯥ ꯃꯥꯡꯉꯦ ꯍꯥꯏꯅ ꯑꯜꯂꯥꯍꯒꯤ ꯅꯕꯤꯅ ꯍꯪꯉꯦ, ꯀꯔꯤ ꯇꯧꯔꯝꯃꯣ ꯍꯥꯏꯅꯣ? ꯃꯇꯝꯗꯨꯗ ꯑꯩ ꯔꯣꯖꯥꯒꯤ ꯍꯥꯂꯠꯇ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯒꯅꯨ ꯍꯥꯏꯕꯅꯤ, ꯑꯗꯨꯕꯨ ꯑꯩꯅ ꯃꯁꯤ ꯍꯥꯏꯕꯗꯗꯤ ꯏꯀꯥꯏꯕ ꯋꯥꯐꯝꯅꯤ, ꯑꯗꯨꯕꯨ ꯏꯇꯅ ꯏꯀꯥꯏꯕ ꯋꯥꯐꯝꯁꯨ ꯅꯠꯇꯦ, ꯂꯦꯀꯤꯟ ꯈꯪꯗꯕ ꯌꯥꯗꯕꯒꯤꯗꯃꯛꯇ ꯑꯩꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ꯫ ꯂꯣꯏꯅꯃꯛ ꯈꯪꯖꯦꯕ, ꯍꯧꯖꯤꯛ ꯂꯣꯏꯅꯃꯛꯀꯤ ꯃꯅꯥꯛꯇ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯣꯠꯇꯨꯅꯦꯕ꯫ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜꯅ ꯍꯥꯏꯔꯦ, ꯀꯩ ꯇꯧꯔꯛꯑꯣꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯥꯅ ꯍꯥꯏꯒꯦ, ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ, ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯒꯨꯍꯥꯗ ꯏꯁꯤꯡ ꯊꯣꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯄꯤꯟꯗꯂꯤ, ꯃꯥꯒꯤ ꯇꯨꯡꯒꯤ ꯍꯛꯆꯥꯡꯒꯤ ꯁꯔꯨꯛ ꯍꯥꯏꯇꯥꯔꯦ, ꯅꯪꯒꯟꯒꯤ ꯁꯔꯨꯛꯁꯦ ꯑꯩꯅ ꯎꯔꯦ꯫ ꯎꯕ ꯃꯇꯝꯗ ꯑꯩꯁꯦ ꯀꯥꯕꯨ ꯇꯧꯕ ꯉꯝꯗꯗꯅ, ꯁꯕꯔ ꯇꯧꯕ ꯉꯝꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯑꯩꯅ ꯂꯩꯃꯤꯟꯅꯈ꯭ꯔꯦ ꯁꯤꯅꯤ ꯍꯥꯏꯁꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯁꯍꯥꯕꯥꯁꯤꯡꯒꯤ ꯃꯇꯝꯗꯗꯤ ꯑꯇꯣꯞꯄꯗ ꯃꯤꯠ ꯌꯦꯡꯗꯦꯕ, ꯃꯍꯥꯛꯀꯤ ꯖꯥꯏꯖ ꯑꯣꯏꯕ ꯅꯨꯄꯤꯗꯨꯗ ꯎꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯄꯥꯝꯕꯗꯨ ꯐꯥꯎꯔꯛꯏꯗꯣ ꯑꯐꯕꯅꯦꯕ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯎꯕ ꯃꯇꯝꯗ ꯑꯄꯥꯝꯕ ꯐꯥꯎꯔꯝꯗꯕ ꯃꯤ ꯉꯥꯛꯇꯅꯤ, ꯑꯇꯣꯞꯄ ꯎꯕ, ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯐꯠꯇꯕ ꯂꯝꯕꯤ, ꯖꯥꯏꯖ ꯑꯣꯏꯗꯕꯁꯤꯡꯒꯤ ꯎꯔꯒꯇ ꯄꯦꯟꯕ ꯃꯤ ꯉꯥꯛꯇꯅꯦꯕ꯫ ꯑꯗꯨ ꯐꯠꯇꯕ ꯊꯕꯛꯅꯦꯕ꯫ ꯑꯗꯨ ꯕꯍꯔꯥꯟ ꯃꯇꯝ ꯑꯗꯨꯗ ꯁꯍꯥꯕꯥꯁꯤꯅ ꯋꯥꯀꯌꯥ ꯑꯗꯨ ꯄꯦꯁ ꯑꯣꯏꯔꯛꯄ ꯃꯇꯝꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯜꯂꯥꯍꯒꯤ ꯔꯁꯨꯜ ꯁꯜꯂꯜꯂꯥꯍꯨ ꯑꯂꯩꯍꯤ ꯋꯁꯜꯂꯝꯗ ꯀꯨꯔꯥꯟ ꯃꯖꯤꯗ ꯊꯥꯔꯛꯑꯦ, ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯒꯤ ꯋꯥꯀꯌꯥ ꯑꯗꯨ ꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯥꯅꯤ ꯑꯣꯏꯍꯟꯈꯤꯕꯅꯦꯕ꯫ ꯃꯇꯝ ꯑꯗꯨꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯑꯜꯂꯥꯍꯅ ꯀꯨꯔꯥꯟꯗ ꯊꯥꯕꯤꯔꯛꯑꯦ, ꯁꯨꯔꯥ ꯕꯀꯔꯥ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯀꯔꯤꯅ "ꯎꯍꯤꯜꯂ ꯂꯀꯨꯝ ꯂꯩꯂata ꯁꯤꯌꯥꯃꯤ ꯔꯐꯊꯨ ꯏꯂꯥ ꯅꯤꯁꯥꯏकुम हुन्ना लिबासुल लकुम व अंतुम लिबासुल लहुन्ना अलिमल्लाहु अन्नकुम कुंतुम तख्तानून अनफुसकुम फताब अलैकुम व अफा अन्कुम फलआन बाशिरुहुन्ना वब्तगू मा कतबल्लाहु लकुम वकुलू वश्रबू हत्ता यतबय्यन लकुमुल खयतुल अब्यदु मिनल खयतिल अस्वदि मिनल फज्रि सुम्मा अतिम्मु सियाम इलल लैल वला तुबाशिरुहुन्ना अंतुम आकिफून फिल मसाजिदि तिल्का हुदूदुल्लाहि फला तक़रबूहा कज़ालिका युबय्यिनुल्लाहु आयातिहि लिन्नासि लअल्लकुम यत्तक़ून हाइबसिदा हौजिकी वहंग अदुगी मतांगदा अल्लाह तालाना कुरान में थारꯛꯑꯦ, ꯀꯔꯤ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯛꯏ ꯃꯇꯝ ꯅꯈꯣꯏꯒꯤꯗꯃꯛꯇ ꯔꯣꯖꯥꯒꯤ ꯑꯍꯤꯡꯁꯤꯡ ꯑꯁꯤꯗ ꯅꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯍꯂꯥꯜ ꯇꯧꯔꯦꯕ, ꯖꯥꯏꯖ ꯑꯣꯏꯍꯜꯂꯦꯕ꯫ ꯔꯣꯖꯥ ꯍꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯆꯪꯉꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯜꯂꯥꯍꯅ ꯍꯂꯥꯜ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯉꯁꯥꯏꯒꯤ ꯋꯥꯀꯌꯥ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯜꯂꯥꯍ ꯇꯕꯥꯔꯛ ꯇꯥꯂꯥꯅ ꯀꯨꯔꯥꯟ ꯃꯖꯤꯗ ꯊꯥꯔꯛꯑꯦ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯜꯂꯥꯍꯅ ꯑꯁꯥꯟ ꯑꯣꯏꯍꯟꯕꯤꯈ꯭ꯔꯦꯕ꯫ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯣꯖꯥ ꯑꯗꯨꯒꯤ ꯑꯣꯏꯔꯤꯉꯩꯒꯤ ꯍꯥꯂꯥꯜ ꯑꯗꯨꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯕ
ꯍꯥꯏꯕꯒꯤ ꯃꯇꯝꯗꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕꯗꯤ ꯌꯥꯏꯑꯕ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯖꯤꯃꯥ ꯇꯧꯕ ꯑꯗꯨꯒ ꯃꯥꯒ ꯐꯝ ꯇꯤꯟꯅꯕꯗꯨ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯅꯨꯡꯊꯤꯟꯗꯗꯤ ꯌꯥꯔꯔꯣꯏꯕ ꯑꯜꯂꯥꯍꯅ ꯀꯨꯔꯥꯟ ꯃꯖꯤꯠꯇ ꯍꯥꯏꯔꯦ ꯅꯈꯣꯏꯒꯤꯗꯃꯛꯇ ꯍꯂꯥꯜ ꯇꯧꯔꯕꯅꯤ ꯔꯨꯖꯥ ꯍꯦꯜꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯔꯨꯖꯥ ꯑꯣꯏꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯑꯍꯤꯡꯒꯤ ꯃꯇꯝ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯅꯪꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕꯁꯤ ꯑꯜꯂꯥꯍꯅ ꯖꯥꯏꯖ ꯑꯣꯏꯍꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯥꯟ ꯑꯣꯏꯍꯜꯂꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯉꯁꯤꯗ ꯁꯤꯗ ꯑꯃꯨꯛꯀ ꯍꯥꯏꯔꯦ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯀꯨꯔꯥꯟ ꯃꯖꯤꯠꯀꯤ ꯃꯈꯥ ꯇꯥꯕꯗ ꯀꯔꯤꯅ ꯅꯨꯄꯤꯁꯤꯡ ꯑꯁꯤ ꯅꯈꯣꯏꯒꯤ ꯐꯤꯅꯤ ꯑꯃꯁꯨꯡ ꯅꯨꯄꯤꯁꯤ ꯅꯈꯣꯏꯒꯤꯗꯃꯛꯇ ꯆꯥꯗꯔꯅꯤ ꯅꯨꯄꯥ ꯅꯈꯣꯏꯁꯨ ꯅꯨꯄꯤ ꯅꯈꯣꯏꯒꯤ ꯆꯥꯗꯔꯅꯤꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯕꯅꯦꯕ ꯃꯈꯥ ꯇꯥꯕꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯔꯨꯖꯥ ꯑꯣꯏꯔꯤꯉꯩꯒꯤ ꯍꯥꯂꯥꯠꯇ ꯐꯝꯗꯤꯟꯅꯔꯨꯔꯦꯕ ꯂꯩꯃꯤꯟꯅꯔꯨꯔꯦꯕ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯁꯖꯥ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯔꯨꯖꯥ ꯑꯗꯨ ꯀꯥꯏꯒꯗ꯭ꯔꯥ ꯑꯃꯁꯨꯡ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯦꯕ ꯕꯦꯁꯛ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯑꯜꯂꯥꯍꯅ ꯍꯂꯥꯜ ꯑꯣꯏꯍꯜꯂꯦ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯑꯩꯅ ꯏꯈꯇꯤꯂꯥꯞ ꯑꯣꯟꯅ ꯇꯩꯅꯕꯗ ꯅꯪꯒꯤꯗꯃꯛꯇ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯆꯪꯕ ꯑꯁꯤ ꯍꯂꯥꯜ ꯑꯣꯏꯔꯦ ꯍꯥꯏꯅ ꯑꯜꯂꯥꯍꯅ ꯍꯥꯏꯔꯕꯅꯤꯅ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯗꯤ ꯍꯔꯥꯝ ꯑꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯜꯂꯥꯍꯅ ꯖꯥꯏꯖ ꯑꯣꯏꯍꯜꯂꯛꯏꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯦꯕ ꯑꯗꯨ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗꯨ ꯍꯔꯥꯝ ꯑꯣꯏꯍꯜꯂꯕꯅꯤ ꯑꯜꯂꯥꯍꯅ ꯖꯥꯏꯖ ꯅꯠꯇꯦꯕ ꯑꯗꯨ ꯑꯜꯂꯥꯍꯅ ꯀꯨꯔꯥꯟꯗꯒꯤ ꯍꯥꯏꯔꯕ ꯄꯣꯠ ꯑꯃꯁꯨꯡ ꯌꯥꯎꯔꯕ ꯋꯥꯐꯝ ꯑꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯑꯩꯅ ꯔꯨꯖꯥ ꯑꯣꯏꯔꯤꯉꯩꯒꯤ ꯍꯥꯂꯥꯠꯇ ꯑꯩꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯉꯒ ꯂꯩꯃꯤꯟꯅꯔꯒ ꯐꯝꯗꯤꯟꯅꯔꯨꯔꯦ ꯑꯩꯒꯤ ꯑꯄꯥꯝꯕꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯥꯡꯊꯣꯛꯑꯦ ꯅꯨꯄꯤ ꯑꯗꯨꯅ ꯅꯨꯄꯥꯗꯨꯒꯤ ꯑꯄꯥꯝꯕ ꯄꯥꯡꯊꯣꯛꯑꯦ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯗꯨꯒꯤ ꯔꯨꯖꯥ ꯑꯗꯨ ꯀꯥꯏꯔꯅꯤ ꯂꯦꯀꯤꯟ ꯔꯨꯖꯥ ꯑꯗꯨ ꯀꯥꯏꯔꯕꯅꯤꯅ ꯔꯨꯖꯥ ꯑꯗꯨ ꯀꯥꯏꯕ ꯑꯗꯨꯒꯤ ꯀꯐꯥꯔꯥꯗꯤ ꯀꯔꯤ ꯑꯣꯏꯒꯅꯤ ꯁꯤꯅꯤ ꯑꯩꯁꯦ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ ꯀꯔꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯨꯒꯤ ꯀꯐꯥꯔꯥ ꯑꯗꯨ ꯑꯁꯤꯅꯤ ꯀꯔꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯌꯥꯕ ꯑꯃꯁꯨꯡ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯔꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯌꯥꯔꯕ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯖꯩꯁꯦꯀꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥ ꯑꯗꯨꯒꯤ ꯑꯂꯥꯏ ꯇꯅꯥꯁꯨꯜ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯔꯝꯒꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯏꯁꯇꯦꯃꯥꯜ ꯍꯥꯏꯕ ꯇꯥꯔꯦ ꯃꯣꯕꯥꯁꯤꯔꯥ ꯇꯧꯔꯕ ꯐꯝꯗꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯗꯨꯒꯤ ꯏꯟꯖꯥꯜ ꯑꯣꯏꯕ ꯇꯥꯔꯁꯨ ꯃꯥꯒꯤ ꯁꯣꯍꯋꯠ ꯑꯗꯨꯒꯤ ꯃꯖꯤ ꯑꯗꯨ ꯊꯣꯛꯄ ꯇꯥꯔꯒꯁꯨ ꯃꯅꯤ ꯑꯗꯨ ꯊꯣꯛꯄ ꯇꯥꯔꯁꯨ ꯊꯣꯛꯇꯕ ꯇꯥꯔꯁꯨ ꯃꯗꯨꯒꯤꯗꯨꯅ ꯍꯥꯞꯆꯤꯜꯂꯒ ꯑꯃꯁꯨꯡ ꯂꯩꯃꯤꯟꯅꯈꯤꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛꯀꯤ ꯔꯨꯖꯥ ꯀꯥꯏꯔꯒꯅꯤ ꯑꯗꯨꯒꯤ ꯀꯐꯥꯔꯥ ꯑꯗꯨ ꯀꯔꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯀꯐꯥꯔꯥꯗꯤ ꯅꯨꯃꯤꯠ ꯍꯨꯝꯐꯨ ꯊꯥ ꯑꯅꯤ ꯔꯨꯖꯥ ꯍꯦꯜꯂꯨ ꯀꯐꯥꯔꯥ ꯑꯜꯂꯥꯍꯅ ꯇꯧꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯗꯣ ꯅꯪꯅ ꯔꯨꯖꯥ ꯑꯗꯨ ꯀꯥꯏꯍꯟꯕ ꯅꯨꯄꯤ ꯑꯗꯨꯒ ꯂꯩꯃꯤꯟꯅꯔꯒ ꯑꯄꯥꯝꯕꯗꯨ ꯄꯥꯡꯊꯣꯛꯎꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯃꯤꯠ ꯍꯨꯝꯐꯨꯅꯤ ꯊꯥ ꯑꯅꯤꯁꯤ ꯅꯪ ꯔꯨꯖꯥ ꯍꯦꯟꯒꯅꯦꯕ ꯀꯐꯥꯔꯥ ꯑꯣꯏꯅ ꯔꯨꯖꯥꯁꯤꯗ ꯅꯠꯇꯦ ꯔꯨꯖꯥ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯅꯤꯌꯣꯝ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ ꯃꯗꯨꯗ ꯍꯦꯟꯒꯗꯕ ꯔꯨꯖꯥ ꯑꯗꯨ ꯅꯨꯃꯤꯠ ꯍꯨꯝꯐꯨꯅꯤ ꯍꯦꯟꯒꯗꯕ ꯔꯨꯖꯥ ꯑꯗꯨꯁꯨ ꯅꯣꯡꯃ ꯐꯥꯎꯕ ꯂꯦꯞꯄ ꯌꯥꯗꯦꯕ ꯍꯨꯝꯐꯨꯅꯤ ꯄꯨꯔꯥ ꯕꯔꯥꯕꯔꯗ ꯁꯨꯒꯗꯕ ꯍꯨꯝꯐꯨꯅꯤ ꯐꯥꯒꯗꯕ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯤꯅꯤ ꯋꯥꯠꯂꯤ ꯋꯥꯔꯛꯑꯦ ꯑꯩ ꯄꯣꯊꯥꯔꯒꯦ ꯍꯥꯏꯅ ꯈꯜꯂꯦꯅꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯗꯨ ꯀꯥꯏꯈꯤꯕ ꯃꯇꯝꯗ ꯑꯃꯛꯀ ꯍꯦꯜꯂꯒ ꯅꯨꯃꯤꯠ ꯍꯨꯝꯐꯨꯅꯤ ꯃꯀꯣꯛꯇꯒꯤ ꯍꯧꯔꯒ ꯍꯦꯟꯒꯅꯦꯕ ꯇꯔꯥꯅꯤ ꯍꯦꯜꯂꯦ ꯇꯔꯥꯅꯤ ꯄꯣꯊꯥꯔꯦ ꯑꯗꯨ ꯅꯠꯇꯕ ꯍꯦꯜꯂꯗꯤ ꯀꯟꯇꯤꯅ꯭ꯌꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣꯕ ꯑꯜꯂꯥꯍ ꯇꯥꯂꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯍꯨꯀꯨꯝ ꯑꯃꯕꯨ ꯅꯪꯅ ꯑꯩꯅ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯦ ꯑꯜꯂꯥꯍꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯗꯤ ꯖꯥꯏꯖ ꯑꯣꯏꯍꯜꯂꯤꯗꯅ ꯔꯨꯖꯥ ꯍꯥꯏꯕꯁꯤ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯗꯨꯅꯤꯌꯥꯒꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯊꯥꯗꯣꯛꯂꯝꯂꯒ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗ ꯆꯪꯉꯒ ꯔꯨꯖꯥ ꯍꯦꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯩꯒꯤ ꯏꯆꯥ ꯑꯩꯒꯤ ꯏꯁꯨ ꯅꯠꯇ꯭ꯔꯒ ꯃꯥꯜ ꯗꯧꯂꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯀꯠꯊꯣꯛꯂꯝꯂꯦꯕ ꯑꯜꯂꯥꯍ ꯅꯪ ꯈꯛꯀꯤꯗꯃꯛꯇ ꯑꯩ ꯑꯣꯏꯔꯒꯦ ꯍꯥꯏꯕꯗꯨ ꯑꯜꯂꯥꯍꯗ ꯇꯥꯛꯀꯗꯕꯅꯦꯕ ꯒ꯭ꯌꯥꯟ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯍꯨꯝꯐꯨꯅꯤꯁꯦ ꯑꯩꯅ ꯔꯨꯖꯥ ꯍꯦꯟꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯥꯡꯒꯜ ꯁꯣꯜꯂꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯤꯁꯀꯤꯟ ꯃꯤꯑꯣꯏ ꯂꯥꯏꯔꯕ ꯃꯤꯑꯣꯏ ꯃꯤꯁꯀꯤꯟꯁꯤꯡ ꯆꯥꯅ ꯊꯛꯅꯕ ꯂꯩꯇꯕ ꯃꯤꯑꯣꯏ ꯍꯨꯝꯐꯨ ꯑꯁꯤ ꯃꯍꯥꯛꯅ ꯆꯥꯛ ꯄꯤꯖꯧ ꯁꯤꯅꯤ ꯍꯥꯏꯁꯦ ꯃꯕꯨꯛ ꯊꯟꯅ ꯍꯥꯏꯇꯥꯔꯦ ꯃꯤꯑꯣꯏ ꯍꯨꯝꯐꯨ ꯑꯗꯨ ꯉꯝꯗꯕ ꯇꯥꯔꯦꯅꯦ ꯔꯨꯖꯥ ꯍꯦꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨ ꯇꯧꯔꯣ ꯕꯁꯤꯅꯤ ꯅꯨꯃꯤꯠ ꯍꯨꯝꯐꯨꯅꯤ ꯑꯩꯈꯣꯏ ꯔꯨꯖꯥ ꯍꯦꯟꯕ ꯉꯝꯒꯗ꯭ꯔꯣ ꯉꯝꯃꯣꯏꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯁꯤꯒꯤ ꯃꯁꯥꯏꯜꯁꯦ ꯈꯪꯗꯦ ꯀꯔꯤꯒꯨꯝꯕ ꯂꯩꯃꯤꯟꯅꯕ ꯇꯥꯔꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯔꯨꯖꯥ ꯑꯣꯏꯗꯕ ꯑꯗꯨꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯆꯥꯕ ꯊꯛꯄ ꯌꯥꯕ ꯃꯇꯝꯗꯣ ꯑꯗꯨꯒꯤ ꯃꯇꯝꯗ ꯂꯩꯃꯤꯟꯅꯕ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯩꯃꯤꯟꯅꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯇꯧꯕ ꯌꯥꯔꯣꯏꯕ ꯑꯗꯨꯃ ꯈꯪꯖꯤꯜꯂꯁꯤ ꯏꯟꯁꯥꯜꯂꯥ ꯔꯨꯖꯥ ꯍꯦꯜꯂꯤꯉꯩꯒꯤ ꯍꯥꯂꯠꯇ ꯕꯤꯜꯀꯨꯜ ꯀꯨꯔꯥꯟꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯩꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯆꯪꯕ ꯈꯣꯠꯄ ꯊꯤꯡꯕ ꯅꯠꯇꯦꯕ ꯀꯨꯔꯥꯟꯗ ꯑꯜꯂꯥꯍꯅ ꯍꯥꯏꯔꯤꯁꯦ ꯗꯦꯈꯣ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯂꯩꯃꯤꯟꯅꯕ ꯑꯃꯁꯨꯡ ꯐꯝꯃꯤꯟꯅꯕ ꯇꯨꯃꯤꯟꯅꯕ ꯂꯣꯏꯅ ꯀꯨꯔꯥꯟꯅ ꯍꯥꯏꯔꯤꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯤꯡꯕ ꯅꯠꯇꯦ ꯌꯥꯏꯑꯕ ꯖꯥꯏꯖꯅꯦꯕ ꯂꯦꯀꯤꯟ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯗ꯭ꯔꯒꯗꯤ ꯂꯩꯃꯤꯟꯅꯅꯤꯡꯉꯥꯏꯗꯃꯛꯇꯅꯦꯕ ꯑꯩꯅ ꯁꯥꯗꯤ ꯇꯧꯔꯒ ꯃꯥꯒ ꯂꯩꯔꯤꯁꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯥ ꯀꯨꯔꯥꯟꯅ ꯍꯥꯏꯔꯤꯕꯁꯤ ꯀꯔꯤ ꯕꯁ ꯑꯃ ꯃꯨꯕꯥꯁꯔꯥ ꯇꯧꯕ ꯑꯩꯒꯤ ꯃꯥꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯐꯝꯗꯤꯟꯅꯕ ꯍꯥꯏꯕ ꯄꯣꯠꯇꯣ ꯑꯗꯨ ꯈꯛꯇꯪ ꯌꯥꯔꯣꯏ ꯑꯗꯨꯒ ꯅꯛꯅꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯒꯤ ꯑꯄꯥꯝꯕ ꯄꯣꯛꯂꯛꯀꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏ ꯇꯧꯕꯤꯗꯕ ꯑꯗꯨꯒꯤ ꯊꯕꯛꯇꯨ ꯇꯧꯔꯒꯗꯤ ꯁꯩꯇꯥꯟꯅ ꯀꯥꯕꯨ ꯇꯧꯔꯒ ꯅꯪ ꯑꯄꯥꯝꯕꯗꯨ ꯐꯥꯎꯔꯛꯑ ꯔꯨꯖꯥꯗꯨ ꯀꯥꯏꯊꯣꯛꯈ꯭ꯔꯒꯗꯤ ꯑꯗꯨꯅ ꯂꯩꯃꯤꯟꯅꯕ ꯑꯃꯁꯨꯡ ꯃꯥꯒ ꯐꯝꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯊꯛꯃꯤꯟꯅꯕ ꯇꯨꯃꯤꯟꯅꯕ ꯍꯤꯞꯃꯤꯟꯅꯕ ꯂꯣꯏꯅ ꯖꯥꯏꯖꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃꯐꯥꯎ ꯀꯥꯏꯗꯦ ꯂꯦꯀꯤꯟ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯥꯁꯤꯡ ꯅꯠꯇꯕ ꯏꯁꯤꯡꯒꯨꯝꯂꯕ ꯃꯖꯤ ꯍꯥꯏꯇꯥꯔꯦ
ꯄꯣꯠꯂꯝ ꯈꯔ ꯊꯣꯛꯂꯛꯑꯦꯕ ꯑꯗꯨꯒꯤ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯔꯨꯖꯥꯗ ꯀꯔꯤꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯗꯨꯅ ꯔꯨꯖꯥ ꯑꯗꯨꯅ ꯑꯣꯏꯍꯟꯗꯕ ꯑꯃꯁꯨꯡ ꯔꯨꯖꯥ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯗꯨꯒꯤꯗꯨ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯁꯨꯝ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯏꯟꯁꯥꯟꯁꯦ ꯈꯥꯏꯁꯥꯠ ꯌꯥꯎꯔꯛꯇꯅ ꯃꯗꯨꯗꯒꯤ ꯊꯣꯛꯂꯛꯀꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯃ ꯃꯖꯤ ꯗꯥꯏꯔꯦꯛ ꯃꯅꯤꯗꯨ ꯅꯠꯇꯕ ꯗꯥꯏꯔꯦꯛ ꯏꯁꯤꯡꯒꯨꯝꯕ ꯀꯩꯒꯨꯝꯕ ꯇꯧꯕꯗꯣ ꯑꯗꯨ ꯊꯣꯛꯂꯛꯄ ꯑꯣꯏꯇꯥꯔꯒꯗꯤ ꯃꯥꯒꯤ ꯔꯨꯖꯥꯗꯨ ꯀꯥꯏꯔꯣꯏ ꯃꯗꯨꯅ ꯆꯣꯛꯈꯤꯕ ꯇꯣꯡꯈꯤꯕ ꯃꯐꯝꯁꯤꯡꯗꯨ ꯁꯦꯡꯗꯣꯛꯀꯅꯤ ꯑꯗꯨꯒ ꯍꯦꯛꯇ ꯑꯃꯗꯨ ꯑꯩ ꯃꯥꯒ ꯂꯩꯗꯤ ꯂꯩꯃꯤꯟꯅꯗꯦ ꯇꯨꯃꯤꯟꯅ ꯍꯤꯞꯃꯤꯟꯅꯩꯌꯦꯕ ꯍꯤꯞꯃꯤꯟꯅꯔꯒ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯑꯩꯉꯣꯟꯗꯒꯤ ꯃꯍꯥꯛꯀ ꯑꯩꯒꯗꯤ ꯗꯥꯏꯔꯦꯛꯃꯛꯇꯤ ꯃꯨꯕꯥꯁꯔꯠꯃꯛꯇꯤ ꯇꯧꯗꯦꯕ ꯅꯨꯄꯥꯒꯤ ꯑꯂꯥꯏ ꯇꯅꯥꯁꯨꯜ ꯑꯃꯁꯨꯡ ꯅꯨꯄꯤꯒꯤ ꯁꯔꯝꯒꯥ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒꯃꯛ ꯏꯁꯇꯦꯃꯥꯜ ꯇꯧꯕꯃꯛꯇꯤ ꯇꯧꯗꯦꯕ ꯑꯗꯨꯕꯨ ꯂꯩꯃꯤꯟꯅꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯈꯛꯀꯤ ꯃꯥꯒꯤ ꯏꯟꯖꯥꯜ ꯑꯣꯏꯔꯛꯑꯦꯕ ꯈꯥꯏꯁ ꯑꯄꯥꯝꯕ ꯑꯗꯨ ꯄꯣꯛꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯉꯣꯟꯗꯒꯤ ꯑꯄꯥꯝꯕꯗꯨ ꯊꯣꯛꯂꯛꯑꯦꯕ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯈꯛꯀꯤ ꯊꯣꯛꯂꯛꯏꯕ ꯄꯣꯠꯇꯨꯅ ꯀꯔꯤꯒꯨꯝꯕ ꯃꯅꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯑꯗꯨ ꯊꯣꯛꯂꯛꯄ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤꯗꯤ ꯔꯨꯖꯥ ꯑꯗꯨ ꯀꯥꯏꯔꯒꯅꯤ ꯂꯦꯀꯤꯟ ꯗꯥꯏꯔꯦꯛꯃꯛꯇꯤ ꯅꯨꯄꯤꯗꯨꯗ ꯇꯧꯕ ꯅꯠꯇꯕꯅꯤꯅ ꯃꯍꯥꯛꯀꯤ ꯔꯨꯖꯥ ꯑꯗꯨ ꯀꯥꯏꯅꯩ ꯃꯗꯨꯒꯤ ꯔꯨꯖꯥ ꯑꯗꯨ ꯈꯛꯇꯪꯒꯤ ꯃꯥꯅ ꯀꯣꯟꯅ ꯔꯨꯖꯥ ꯑꯗꯨ ꯀꯖꯥ ꯁꯤꯡꯒꯅꯦꯕ ꯅꯨꯄꯤꯒꯤꯁꯨ ꯑꯗꯨꯝꯅ ꯊꯣꯛꯄ ꯇꯥꯔꯗꯤ ꯍꯛ ꯆꯞ ꯃꯥꯟꯅꯒꯅꯤ ꯂꯦꯀꯤꯟ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤꯃꯛ ꯇꯧꯃꯤꯟꯅꯕ ꯃꯇꯝ ꯑꯃꯁꯨꯡ ꯃꯨꯕꯥꯁꯔꯠ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯍꯛ ꯑꯗꯨ ꯉꯁꯥꯏ ꯀꯐꯥꯔꯥꯗꯣ ꯑꯣꯏꯒꯗꯣꯏꯅꯦꯕ ꯃꯥꯒ ꯗꯥꯏꯔꯦꯛꯃꯛ ꯂꯩꯃꯤꯟꯅꯕꯗꯤ ꯅꯠꯇꯦ ꯁꯤꯃ ꯈꯪꯖꯤꯟꯁꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯁꯨꯡ ꯅꯨꯄꯤ ꯑꯅꯤꯃꯛ ꯂꯩꯃꯤꯟꯅꯕ ꯑꯃꯁꯨꯡ ꯍꯤꯞꯃꯤꯟꯅꯕ ꯐꯝꯃꯤꯟꯅꯕ ꯆꯥꯃꯤꯟꯅꯕ ꯂꯣꯏꯅꯃꯛ ꯖꯥꯏꯖꯅꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯑꯀꯥꯏꯕ ꯂꯩꯇꯦ ꯃꯗꯨꯒꯤ ꯃꯇꯂꯕꯇꯤ ꯑꯁꯤ ꯅꯠꯇꯦ ꯀꯦꯄꯥꯒ ꯑꯩꯒ ꯄꯨꯔꯥ ꯂꯥꯞꯊꯣꯛꯅꯔꯒ ꯑꯩꯒ ꯃꯥꯒ ꯈꯪꯗꯣꯏꯁꯤ ꯔꯨꯖꯥꯅꯤ ꯍꯥꯏꯕꯗꯨ ꯅꯠꯇꯦꯀꯣ ꯑꯗꯨꯃ ꯈꯪꯖꯤꯟꯁꯤ ꯏꯟꯁꯥꯜꯂꯥ ꯑꯗꯨꯒꯤ ꯁꯥꯠ ꯁꯥꯠꯇ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯄꯣꯠꯂꯝ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯕꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯈꯪꯗꯕ ꯌꯥꯗꯕ ꯇꯉꯥꯏ ꯐꯗꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯔꯛꯇ ꯃꯁꯥꯏꯜ ꯈꯔ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯑꯩ ꯃꯁꯥ ꯑꯃ ꯍꯥꯏꯒꯦ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯇꯨꯝꯕ ꯑꯃꯁꯨꯡ ꯍꯤꯞꯄ ꯃꯇꯝ ꯔꯨꯖꯥꯒꯤ ꯍꯦꯜꯂꯤꯉꯩꯒꯤ ꯍꯥꯂꯥꯠꯇ ꯅꯠꯇ꯭ꯔꯒꯅ ꯔꯨꯖꯥ ꯍꯦꯜꯂꯤꯉꯩꯒꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯣꯏꯔꯁꯨ ꯃꯪ ꯊꯤꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯦꯍꯇꯤꯂꯥꯝ ꯑꯣꯏꯔꯦ ꯃꯗꯨꯒꯤ ꯃꯪ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯅ ꯁꯦꯔꯤ ꯇꯧꯔꯦ ꯐꯖꯔꯒꯤ ꯅꯃꯥꯖ ꯁꯣꯟꯗ꯭ꯔꯤꯕ ꯑꯗꯨ ꯃꯥꯒꯤ ꯒꯨꯅꯥ ꯑꯆꯧꯕꯅꯤ ꯑꯗꯨ ꯁꯦꯡꯗꯕꯤꯗ ꯃꯥ ꯂꯩꯔꯤꯕ ꯑꯗꯨ ꯖꯃꯤꯟꯗꯨꯅꯁꯨ ꯑꯜꯂꯥꯗ ꯃꯂꯥꯃꯠ ꯇꯧꯋꯦ ꯍꯥꯏ ꯅꯪ ꯁꯦꯡꯗꯕ ꯃꯇꯝꯗ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯧꯠ ꯑꯣꯏꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯅ ꯅꯥꯀꯜ ꯑꯃꯗ ꯊꯝꯃꯒꯁꯨ ꯂꯦꯀꯤꯟ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯍꯤꯡꯗ ꯑꯣꯏꯈꯤꯕ ꯑꯗꯨꯝ ꯑꯦꯍꯇꯤꯂꯥꯝ ꯆꯥꯍꯤ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝꯗ ꯑꯣꯏꯒꯦꯔꯥ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯣꯏꯒꯦꯔꯥ ꯔꯨꯖꯥꯒꯤ ꯍꯥꯂꯠꯇ ꯑꯣꯏꯒꯦꯔꯥ ꯔꯨꯖꯥ ꯅꯠꯇꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯑꯣꯏꯒꯦꯔꯥ ꯇꯨꯝꯃꯒ ꯍꯤꯞꯄꯒ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯦꯍꯇꯤꯂꯥꯝ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯪꯒꯤ ꯔꯨꯖꯥꯗ ꯀꯩꯁꯨ ꯀꯥꯏꯕ ꯑꯃꯁꯨꯡ ꯔꯨꯖꯥ ꯑꯣꯏꯗꯕ ꯂꯩꯇꯦ ꯃꯗꯨ ꯈꯨꯗꯛꯇ ꯏꯔꯨꯕꯤꯌꯨ ꯑꯗꯨꯒ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯅꯪꯅ ꯑꯣꯏꯔꯦ ꯃꯗꯨ ꯏꯔꯨꯗꯕꯤꯗ ꯅꯨꯡꯊꯤꯟꯒꯤ ꯃꯇꯝ ꯑꯣꯏꯔꯦ ꯑꯗꯨ ꯔꯨꯖꯥꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯅ ꯀꯥꯏꯗꯦ ꯔꯨꯖꯥꯗꯨꯕꯨꯗꯤ ꯑꯣꯏꯒꯅꯤ ꯂꯦꯀꯤꯟ ꯐꯖꯔꯒꯤ ꯅꯃꯥꯖ ꯅꯪ ꯀꯖꯥ ꯑꯣꯏꯔꯤꯕꯗꯣ ꯃꯗꯨ ꯅꯪ ꯒꯨꯅꯥ ꯑꯆꯧꯕ ꯐꯪꯉꯕꯅꯦ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯍꯟꯕꯗꯤ ꯑꯩꯈꯣꯏ ꯅꯣꯡꯃ ꯁꯣꯏꯗ꯭ꯔꯒꯅꯦꯕ ꯑꯗꯨꯒꯤꯁꯨ ꯅꯪ ꯑꯜꯂꯥꯍꯗ ꯁꯋꯥꯟ ꯄꯥꯎꯈꯨꯝ ꯄꯤꯗꯕ ꯌꯥꯔꯣꯏꯕ ꯑꯗꯨꯅ ꯃꯗꯨꯒꯤ ꯍꯛꯆꯥꯡ ꯁꯦꯡꯗꯕꯤꯗ ꯀꯅꯥꯒꯨꯝꯕ ꯅꯨꯄꯥ ꯑꯃ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯍꯤꯡ ꯁꯦꯔꯤ ꯇꯧꯔꯦ ꯑꯗꯨꯁꯨ ꯏꯔꯨꯕ ꯇꯜꯂꯦ ꯍꯥꯏꯅ ꯏꯔꯨꯗꯕꯤꯗ ꯁꯦꯔꯤ ꯇꯧꯔꯕ ꯂꯣꯏꯔꯒ ꯔꯨꯖꯥꯒꯤ ꯅꯤꯌꯠ ꯇꯧꯔꯒ ꯔꯨꯖꯥ ꯑꯗꯨꯒꯤꯗꯃꯛꯇ ꯍꯦꯟꯅꯤꯡꯉꯥꯏ ꯂꯩꯔꯦ ꯑꯗꯨ ꯅꯨꯡꯊꯤꯟꯗ ꯏꯔꯨꯔꯦ ꯃꯥꯏ ꯔꯨꯖꯥꯗꯨ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯥ ꯑꯣꯏꯒꯅꯦꯕ ꯀꯩꯁꯨ ꯀꯥꯏꯗꯦꯕ ꯂꯦꯀꯤꯟ ꯇꯧꯕꯇꯕꯨ ꯁꯦꯡꯗꯕꯤꯗ ꯂꯩꯕ ꯄꯣꯠꯇꯣ ꯑꯗꯨ ꯄꯣꯠꯇꯣ ꯑꯃꯗꯤ ꯐꯠꯇꯦꯕ ꯑꯗꯨꯒ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯛꯇ ꯉꯁꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯕꯅꯤ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ ꯚꯥꯏ ꯅꯥꯄꯥꯛꯀꯤ ꯑꯣꯏꯔꯕꯒꯤ ꯃꯇꯨꯡ ꯏꯟꯅꯁꯨ ꯑꯗꯨꯝ ꯍꯛꯆꯥꯡ ꯏꯔꯨꯗꯕꯤꯗ ꯁꯦꯡꯗꯕꯤꯗ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯐꯠꯇꯕ ꯔꯨꯖꯥꯇ ꯅꯠꯇꯦ ꯑꯇꯣꯞꯄ ꯃꯇꯝꯗꯁꯨ ꯐꯠꯇꯕ ꯊꯕꯛꯅꯦꯕ ꯍꯛꯆꯥꯡ ꯍꯥꯏꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯁꯦꯡꯉꯒ ꯂꯩꯒꯗꯕꯅꯦꯕ ꯅꯪꯅ ꯆꯠꯂꯤꯕ ꯖꯃꯤꯟ ꯅꯪꯅ ꯁꯣꯜꯂꯤꯕ ꯍꯣꯔ ꯅꯪꯒꯤ ꯁꯣꯜꯂꯤꯕ ꯑꯦꯕꯥꯟ ꯂꯣꯏꯅꯃꯛꯁꯦ ꯑꯜꯂꯥꯍꯒꯤ ꯉꯥꯛꯇꯅꯦꯕ ꯑꯜꯂꯥꯍꯒꯤ ꯄꯣꯠꯂꯝꯁꯤꯡ ꯅꯪ ꯆꯦꯟꯗꯅ ꯅꯁꯥ ꯁꯦꯡꯗꯕꯗ ꯂꯩꯕ ꯍꯥꯏꯕꯁꯤ ꯅꯪ ꯈꯨꯗꯛ ꯑꯗꯨꯗ ꯑꯜꯂꯥꯍꯒꯤ ꯃꯧꯠ ꯂꯥꯛꯈꯤꯕ ꯇꯥꯔꯒꯗꯤ ꯅꯪ ꯅꯥꯄꯥꯛꯀꯤꯒꯤ ꯍꯜꯂꯠꯇ ꯑꯜꯂꯥꯍꯒꯤ ꯃꯅꯥꯛꯇ ꯍꯟꯒꯗ꯭ꯔꯕ ꯑꯗꯨꯒꯤꯁꯨ ꯑꯀꯤꯕ ꯈꯛꯇꯪ ꯂꯩꯐꯝ ꯊꯣꯛꯑꯦꯕ ꯎꯝꯃꯠ ꯑꯩꯈꯣꯏꯅꯁꯨ ꯀꯣ ꯑꯗꯨꯃ ꯈꯪꯖꯤꯜꯂꯁꯤ ꯑꯗꯨꯒ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯃꯁꯨꯡ ꯈꯪꯗꯕ ꯌꯥꯗꯕ ꯖꯔꯨꯔꯤ ꯑꯣꯏꯕ ꯃꯁꯥꯏꯜ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯄꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯃꯜ ꯇꯧꯃꯤꯟꯅꯁꯤ ꯑꯇꯩꯗꯁꯨ ꯈꯪꯍꯟꯁꯤ ꯑꯗꯨꯒ ꯏꯟꯁꯥꯜꯂꯥ ꯏꯀꯥꯏꯔꯦ ꯍꯥꯏꯅ ꯂꯩꯕ ꯃꯇꯝꯗ ꯏꯀꯥꯏꯔꯦ ꯍꯥꯏꯅ ꯍꯪꯉꯛꯄ ꯏꯀꯥꯏꯕ ꯑꯃꯁꯨꯡ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯈꯔ ꯀꯣꯏꯔꯒ ꯑꯩꯅ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯤꯡꯉꯥꯏꯗꯃꯛꯇ ꯍꯣꯠꯅꯖꯕꯅꯤ ꯃꯁꯤꯗ ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯑꯜꯂꯥꯍꯅ ꯃꯥꯐ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯕ ꯇꯥꯔꯁꯨ ꯀꯃꯦꯟꯗ ꯍꯪꯉꯛꯄꯗ ꯏꯟꯁꯥꯜꯂꯥ ꯑꯩ ꯃꯗꯨꯒꯤꯗꯃꯛꯇ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯦ ꯔꯨꯖꯥ ꯀꯥꯏꯕ ꯄꯣꯠꯂꯝ ꯈꯔ ꯍꯥꯏꯔꯞꯕꯤꯔꯝꯃꯨ ꯍꯥꯏ ꯔꯨꯖꯥ ꯀꯥꯏꯕ ꯄꯣꯠꯂꯝ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯔꯨꯖꯥ ꯀꯥꯏꯕ ꯄꯣꯠꯂꯝ ꯍꯥꯏꯁꯤ ꯚꯥꯏ ꯔꯨꯖꯥꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯆꯥꯔꯨꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯄꯣꯠꯂꯝꯁꯤꯡ ꯀꯩꯗꯧꯔꯨꯕ ꯍꯥꯏꯇꯥꯔꯦ ꯈꯪꯅ ꯆꯥꯔꯦꯅꯦ ꯈꯪꯅ ꯆꯥꯕꯗꯤ ꯌꯥꯗ꯭ꯔꯦ ꯈꯪꯗꯅ ꯆꯥꯔꯦ ꯈꯪꯗꯅ ꯆꯥꯕ ꯍꯥꯏꯁꯤ ꯀꯥꯎꯈꯤꯕ ꯑꯣꯏꯇꯥꯔꯒꯗꯤ ꯔꯨꯖꯥ ꯀꯥꯏꯔꯣꯏꯀꯣ ꯑꯗꯨꯕꯨ ꯀꯥꯏꯕ ꯍꯥꯏꯕꯁꯤ ꯄꯔꯃꯥꯜꯂꯅ ꯎꯜꯃꯥꯏ ꯀꯦꯔꯥꯝꯁꯤꯡꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯤꯟꯒꯤ ꯆꯤꯔꯣꯟ ꯆꯠꯄ ꯂꯦꯞꯇꯦ ꯈꯨꯠꯀꯤ ꯑꯗꯨ ꯔꯨꯖꯥꯃꯛꯇꯤ ꯀꯥꯏꯔꯣꯏ ꯂꯦꯀꯤꯟ ꯔꯨꯖꯥ ꯑꯗꯨꯒꯤ ꯃꯇꯤꯛ ꯃꯒꯨꯟꯗꯤ ꯑꯩꯈꯣꯏꯗꯒꯤ ꯉꯥꯛꯇ꯭ꯔꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯄꯣꯠꯂꯝ ꯄꯔꯃꯥꯜꯂꯅ ꯔꯨꯖꯥ ꯀꯥꯏꯔꯣꯏꯗꯕ ꯄꯣꯠꯂꯝ ꯈꯔ ꯑꯩ ꯃꯌꯥꯝꯗ ꯍꯥꯏꯒꯦꯕ ꯑꯩꯁꯤ ꯍꯛꯆꯥꯡꯁꯤꯗ ꯒꯣꯔꯒꯣꯁ ꯌꯥꯟꯕ ꯌꯥꯎꯏ ꯒꯣꯔꯒꯣꯁ ꯌꯥꯟꯕꯁꯤ ꯁꯤꯒꯤꯁꯤ ꯔꯨꯖꯥ ꯀꯥꯏꯔꯣꯏꯕ ꯑꯗꯨꯒ ꯑꯩ ꯀꯣꯛꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯀꯥꯏꯈ꯭ꯔꯦ ꯀꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯍꯤꯗꯥꯛ ꯍꯥꯞꯄꯤ ꯅꯠꯇ꯭ꯔ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯁ꯭ꯋꯥꯏꯗ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯋꯥꯏꯗ ꯁꯤꯡꯂꯤꯗ ꯀꯔꯤꯒꯨꯝꯕ ꯃꯐꯝ ꯑꯃꯗ ꯍꯤꯗꯥꯛ ꯀꯥꯞꯄꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯗꯨꯁꯨ ꯔꯨꯖꯥ ꯀꯥꯏꯔꯣꯏꯕ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕꯁꯨ ꯌꯥꯎꯏꯀꯣ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯗꯥꯏꯂꯥꯏꯁꯤꯁ ꯇꯧꯕ ꯄꯣꯠꯂꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯔꯨꯖꯥꯗꯁꯨ ꯀꯔꯤꯒꯨꯝꯕ ꯑꯀꯥꯏꯕ ꯑꯃ ꯐꯥꯎꯕ ꯂꯩꯔꯣꯏꯕ ꯑꯗꯨꯒ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯔꯨꯖꯥ ꯍꯦꯜꯂꯤꯉꯩꯒꯤ ꯃꯇꯝꯗ
ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯀꯔꯤꯒꯨꯝꯕ ꯀꯥꯎꯕꯗꯒꯤ ꯆꯥꯛ ꯆꯥꯁꯤꯟꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯀꯥꯎꯕꯗ ꯏꯁꯤꯡ ꯊꯛꯈꯤꯕ ꯀꯥꯎꯕꯗꯒꯤꯅꯦ ꯍꯥꯏꯁꯤ ꯀꯥꯎꯁꯟꯅꯕ ꯅꯠꯇꯕ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯅꯪ ꯔꯣꯖꯥꯗ ꯀꯩꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯀꯥꯎꯔꯗꯤ ꯑꯣꯠꯊꯣꯛꯈꯤꯅꯦꯕ ꯑꯗꯨꯒ ꯅꯪꯒꯤ ꯔꯣꯖꯥꯗ ꯀꯩꯁꯨ ꯀꯃꯤ ꯑꯣꯏꯔꯣꯏ ꯑꯜꯂꯥꯍꯅ ꯀꯥꯎꯕ ꯄꯣꯠꯁꯦ ꯑꯜꯂꯥꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯏꯕꯅꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯜꯂꯥꯍꯅ ꯑꯗꯨꯐꯥꯎꯗꯤ ꯃꯥꯐ ꯑꯣꯏꯌꯦꯕꯀꯣ ꯑꯗꯨꯅ ꯀꯥꯎꯈꯤꯕꯒ ꯑꯗꯨꯝ ꯀꯥꯎꯔꯦ ꯁꯤꯕꯨ ꯆꯥꯁꯤꯟꯈ꯭ꯔꯒꯦ ꯂꯣꯏꯕꯣꯅ ꯈꯜꯂꯒꯗꯤ ꯈꯨꯗꯛꯇ ꯀꯥꯏꯒꯅꯤ ꯀꯥꯎꯔꯦ ꯂꯦꯞꯄ ꯈꯨꯗꯛꯇ ꯂꯦꯞꯄ ꯌꯥꯗ ꯌꯥꯎꯕ ꯃꯈꯣꯏꯗꯣ ꯑꯣꯠꯊꯣꯛꯀꯅꯦꯕꯀꯣ ꯑꯗꯨꯃ ꯈꯪꯉꯣ ꯑꯗꯨꯒ ꯔꯣꯖꯥ ꯕꯁ ꯁꯤꯒꯤ ꯋꯥꯍꯪ ꯈꯔꯁꯤ ꯑꯩꯈꯣꯏ ꯍꯥꯏꯗꯕ ꯌꯥꯗꯕ ꯑꯃꯁꯨꯡ ꯈꯪꯗꯕ ꯌꯥꯗꯕ ꯖꯔꯨꯔꯤ ꯑꯣꯏꯕ ꯃꯁꯥꯏꯜ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯄꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏ ꯑꯃꯜ ꯇꯧꯃꯤꯟꯅꯁꯤ ꯑꯇꯩꯗꯁꯨ ꯈꯪꯍꯟꯁꯤ ꯑꯗꯨꯒ ꯏꯟꯁꯥꯜꯂꯥ ꯏꯀꯥꯏꯔꯦ ꯍꯥꯏꯅ ꯂꯩꯕ ꯃꯇꯝꯗ ꯏꯀꯥꯏꯔꯦꯅ ꯍꯪꯉꯛꯄ ꯏꯀꯥꯏꯕ ꯑꯃꯁꯨꯡ ꯍꯥꯏꯕꯗ ꯏꯀꯥꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯨ ꯈꯔ ꯀꯣꯏꯔꯒ ꯑꯩꯅ ꯍꯥꯏꯔꯒ ꯃꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯅꯤꯡꯉꯥꯏꯗꯃꯛꯇ ꯍꯣꯠꯅꯖꯕꯅꯤ ꯃꯁꯤꯗ ꯁꯣꯏꯕ ꯂꯥꯟꯕ ꯌꯥꯎꯔꯁꯨ ꯑꯜꯂꯥꯍꯅ ꯃꯥꯐ ꯇꯧꯕꯤꯕꯒ ꯂꯣꯏꯅꯅ ꯃꯌꯥꯝꯁꯤꯡꯅ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯌꯥꯎꯕ ꯇꯥꯔꯒꯁꯨ ꯀꯃꯦꯟꯇ ꯍꯪꯉꯛꯄꯗ ꯏꯟꯁꯥꯜꯂꯥ ꯑꯩ ꯃꯗꯨꯒꯤꯗꯃꯛꯇ ꯔꯤꯄ꯭ꯂꯥꯏ ꯄꯤꯖꯔꯛꯀꯦ